Paksadempham Uibamar Uibapau Khara update Tawjari. Hingsa Thoklipa Odisha City da Union Minister Zangba Thengkre. Union Minister Bisesur Tudu Amasung Party MP Amasung MLA Kamarum Nasava High Level BJP Delegation Amabo. Hingsa Thokpa Sambalpur City da Zangba Yantana Thinglaba Tungda Ngasi Makoi Baditen Tawkre. BJP Minister MP MLA Singhi Khutfu Adu Jarsugura Sambalpur Road ki Sri Pura Road Thatki Amasung Makhatana Zanabagi Aba Pikide. Kona Makoi for Anak Padalaiva Telkoli Police Station the Poki Amasung Deten Tauke. BJP delegation Adu Share Physical Section 144 ki Makata Piripa Provision Adu Ngaktabagi Damak. Makoi City Adu Kimanung the Sangbagi Aba Fikide and Sambalpur Additional Superintendent of Police Tafan Kumar Mohantina Haiki. Kurbu Adu Yauri Union Minister of State for Jal Shakti, Union Minister of Tribal Affairs, Bisesur Tudu, MP Singh Zwal Oram Amasung Suresh Pujari, MLA Singh Nauri Nayak, Sankar Oram Amasung Kusum Tete, State BJP President Manmohan Samal Amasung Samir Mohantina Sabane. Hingsa Manung the Tribal Naha Amasikiba Mapam Sambalpur da Union Minister ki Khongset Amabathing Bagidamak Hang Odisha Government Bukan Kandem Tawe. Laibakasigi Tribal Affairs Minister Wina Amasung Isamaksu Tribal Amo Oidon Lakidaba Tribal Naha Adugi Imungi Musing Unabasi Agi Itauni. Parisna Ibu Lamkang the Tingi and the Parisna Kurbuado Tadgiba Mapam to the permission da to do the Haiki. Manawato Assistant Kapameta Pokakani Aradona to do the Haiki. Sambalpur District Administration Aduna City Aduna Sangbada Aibo Amasung Aiki Kupu was Bating Libasi Laibak Tibane Makoi Administration da Ekoi Kongset Atuki Matanga Hana Pau Piki Podamak Self Sufficiency Abasi Aroibada Mighty Kitaba Amani Anna S. Joy Sangarda Russian Minister Napong Dokre Russian Deputy Prime Minister Denis Mandorovki India the Lakwa Kongset Kinini Soba Ngasilebak pun mitam hakbo Action Affairs Minister S. Joy Sangarga Unakre. Lebagadugi Industry Amasung Trade Minister Amasu Oriba Mr. Mandorov Nitokopan Vita Lebaki Konungas Tunglaki. Maki India Kongseta EAM Joy Sangarga Russian Deputy Prime Minister Aduga Unabasi Masinani Laksubane. Mr. Joy Sankar Amasung Mr. Mandorov na New Delhi da India Russia Business Dialogue da Russian Amasung Indian Businessmen Sing Game Hilching Unaki. Dialogue to the Wangang Bada Mr. Mandorov Nike Russian Economic Commission Gapuna Icon India ga Free Trade Agreement Gibatanga Warisanaba Kansinaba Asatauri Russia India Bilateral Agreement for the Promotion and Protection of Investments Sahi Taunabagi Matanga Su Equinatabak Sangsili and a Federation of Indian Chambers of Commerce and Industry Amazon Russia India Business Council Napunasinba Thormaduta Mr. Mandorov Nahaki Russia na Mariba Singh na Basing Adu Palatuna Mr. Mandorov na Haiki COVID-19 na Logistic Person Singh Thonkre Russia ki Mokta Nongsum ki State Singh na Nakan na Matagi Weba Aina Yadaba Sanction Singh Adu na Global Market Singh da Systematic Problem Singh Thokan Kre Maduna Lepak Kamrum da Inflation Thune Hengadan Ke Maduna International Transport Posting Cargo Insurance Amasong Financial Transaction Singh Satabada Kudong Tiba Singh Thokan Kre Angak Pifam Singh Asi Oituna Russia ki Ahoki Basahi ki GDP Subnaki Sada Anika Hantaki Inflation Su Sada Tarakani Toidaki Yanki Damasung Hosek Indicator Asi Sada 3.2 the lay Unemployment Su Quite Kim Sada 3.7 the lay and a Magna Haiki Russia Namakoi Masamako Malemgi Ate Mafam Dagi Sambal Kazin to the Tamnabagi Torang Late Asangabatabakas Lisa Taruida Amazon Industry Sector Punabaka Kudimak Mausin Bibasi Economic Kelgi when Otokpa Yaro de Basini and a Lagliva Deputy Prime Minister Adun Haiki. I can Mafufana self sufficiency Pang Nabagum Pandamatamde Masidi Arabida Mighty get about money, Mamitang the Masinak Competitiveness Mahangani and Mang Haiki. Bandi Lissing Ahum Tadokre Menmargi Tengian Anobasahi Obagi Holiday Lebagasigi. Military lengak basina bandi lising NSTP tu nangarang tadokre adubo madada army ki lengak ki marukta laiba political bandi lising kya adu ki marung dagi yaw khibra haiba khudak ta khang bakam de Myanmar military na lising ani kun gamatoida sati pai ki pamatung da sem khiba lengak paiba body state administration council aduna mapanda thado ki da foreigner marfutra ni fan jauna bandi
लिसिंग हम चामगा तरागा हमदोई ngakpikhre aina lekakna chalaiba MRTB television na haike Assistance Association for Political Prisoners ki matungina military na lekak pai ki matungdagi security force aduna yamdabada misam lising ahum sani hifu harkre masida kambeta sekiba amata masing thadre Slovakia na Ukraine dagi ahwai sangwai sing import tawba lepkre Slovakian government na yumthang dari ba Ukraine dagi ahwai sangwai sing amadi atai lau siku ki pathok sing pasilakpa leple ana interim Agriculture Minister Samuel Balkan haire Minister sigi matungina Slovakia na matam kharagi una Ukraine dagi ahwai sangwai amadi atai lau siku ki pathok sing import tawba lepna na pawarip lawrabaso lebagas na atai lebak sing na lebagasi phautna Ukraine gi agriculture in pothok sing pothok posin tawbadadi athing papiroi agency ki report aharibadi waribadu government ki online meeting da laukibani madu handuk Ukraine dagi pusilaki ba tan lising magas amanga ki oigada hawai sengwai singda pesticide sing na sogalambagi phibam thiangna rakhiba matungda laukibani athing badu makhata fa notice ama thoktriba pawa sanagane Balkan hai ki madudi Slovakian government na Ukraine dagi hawai sengwai amadi lawu singu ki atai potok sing pusilak pathing liba asina Slovakian agriculture amasong food sector sing maruina consumer sing ki haksel protect tawgani State Veterinary amasong Food Administration ki head Joseph Beres na briefing amada hai ki madudi maki office na tilhat hidak sing ki contamination yawram bayaba Ukraine dagi lakpa sinsa ki potok punamak check tawre pesticide sing na soka lamba yaba hawai sangmai tan lising amagas amanga kudakta lok toksin khibadagi contaminate tawraba yam milda puthokiba leite haina Balkan briefing atuda pankhe contamination ki matang nungnang na ba leibada natana analyzing na haribadi Ukraine dagi awai changhai sing phamal hokna leiba yariba aduna Slovakia ki lawi sing interest ta chawna sogali makoi ki pothok athok sing na Ukraine dagi lakpa lawu singo ki pothok sing athoka compete tawba haibasi oithok ta phibam mata lakre haire panbiya badi Ukraine ki atopa yumthang nari balebak ani Poland amasung Hungary na so hoki basayul gi aroiba sarukta manaba mawngda Ukraine dagi hawai changwai sing amadi lau sing hoki atopa pothok sing pusilakpada atheng batham khrabane leba kharagi khongthang asna pan European Business Strategy sing lepaki right chawna lai ana laujariba European Commission bo pelandre haike Syria da US na helicopter red chathaduna IS ke senior leader hatkre Syria ke awang thang pasarukda US na helicopter ki red ama chathaduna Islamic State ki senior leader ama hatkre ana Pentagon na statement ama da phangdorakle statement adu ki matung na US ke helicopter red ta sigraba IS ke senior leader adu Middle East amasung Europe da attack ya chathanaba thorang tawri ana marang siraba group asigi miyoine statement adu na hariba dudi ningthauka pa numita Abad Al-Hadi Mahmud Al-Hazi Ali da target tawduna red adu chathagi bane Madu Islamic State na official kaya kidnap tawduna pa khujil thorang chathari high intelligence report ama phanglaba matung da chathagi bane hanadagi matik mai handare hanari Islamic State na hojiksu makhatana lamdam adu ki matung da operation kaya to ine chathari bane makoi ki pandam di Middle East ki wangmada strike tawba asini ana US Central Command CENTCOM losing liba General Michael Korila na mamangda statement amada phangdoke Pentagon ki statement adu ki matungina red adu da atai khulai paiba ni suseki maduda misam singtagi asokapan amata thoki de sayolani ki mamangda US force in Islamic State ki atoba senior leader Khalif Aibad Ahmad Al-Zabauri atkrabani CENTCOM na maki maramda paladuna Europe amasung Turkey da attack ya sa thabagi thorang tawda mahak se nai haike Islamic State na matik mai khwadagi kan na fudokpa ngamlingai kumja lisingani taraga mari de Iraq amasung Syria ki sarugam thokpagi ama grubasna control tawki leibakani makta maithi banang khrabasu grubase ki lehuriba lal hawba singna singdong anong sing amade seti amade town singi masi maya singda lotuna leiraga attack sing toina chathaduna lagre bane Siram lagani khanna roba India ki singkaroi napi ama Mount Annapurna da hingna phangre Nepal ki Mount Annapurna da siram lagani aina hana khanna roba masak nairabi India ki singkaroi napi ama hingna phangle ana lebak pokwan mita exhibition organizer amana phangdorakle Mamang da lebak pokwan mi ki ekto organizer atuna thiba phangde aina riba masagi sahi kun ga tare surabi singkaroi Baljitpur sire ana law thoki bane record tham grama singkaroi no pi asi singdolgi makhat leiva un marki aruba ahoba amda tasan ki badagi lebak pokwan mi ki ayu phawada radio contact phangke de bane Pioneer Adventure ki chairman pasang sarfana phangdo ki bada
Ningthokaba numitta malemgi tarasuba khwaidagi wangba chingdol supplemental oxygen sinadana ka phangamkiba ko nongtaktagi thiba humba chathakiba timamana thengnarakiba aruba phibamda leiba aikoigi singkaroi Baljitpurga contact toba yare haibasi aikoina mari leinaba punamakta khangalle Facebook post aduda pasang sarfana makhatana hai hauji rescue operation leptana chathari aikoina mahakwa asoengam yaudana mafam chana purakna baseksin tawrang punamak laukatuna honare magbungning haksang wakal amata hantatana leiri anasu expedition company asina phangdoke singkaro asina radio signal ama faduna kudakta mating pangpinana bahajrakiba matong lebak pokpan miki ayukta nongtaktagi thiba humbagi mission adu haukibani singkaro adugi matangda media da aranba pau santora kraba matongda expedition company asina statement ama thoktuna singkaro aduga mari lena papuna maki pungning singsin baga loidana haujiki wenadi magi maramda confirm tawraba report sing leite amati tasingna kari phibam leiramba yabagi aibagi matangda wakalna sajillaga phangdokpa si ekoi policy asigi manung chande haike China ki remote radar base sabaki wafam Sri Lanka na yagidre Sri Lanka ki khatang basarukta China na mating pangtuna remote satellite receiving ground station ama saki haipa wafam ithat leibak asina yagidre China ki mating galuina da ground station adu sabaki reporting na India bo nungnang han khibani ithat adu gi kha ithang thang basarukta leiba Dondra Pega nangna radar base adu sai haipa wafam basi Sri Lanka ki cabinet spokesman Bandula Bona Wadena na lebak popon mita reject tawkre Myanmar gi koko itata leiba military facility magakusamna na plan tawki hariba construction atuna lamda maduda surveillance ki thabak sadarak na bagi thawrang sing laukalamba gi hai ana India na nungnang ba phangdo kibani construction gi paw ado ba phong report kharana radar base adu ki mateng na haujik China na India ki khathang ba lamdam dal airiba lebak asigi strategic assets sing ni hainariba kodam kulam amasong Kalpakam nuclear power plant sing monitor tawba ngamlagani hanasu warning tawkibani report sing atu the base aduna Andaman amasong Nicobar itasing da saliba Indian Navy singi basin singi movement tracking tawba loidana Indian Ocean region da Indian Navy gi activities sing amasong Dago Garcia da US military gi activities sing su khangba ngamlagani hanasu warning tawkrabani journalist na hirama sigi matang da hangbada asigumba report ki matang da khoina haujik phawwa pawmat phangde hana Guna Wardet Pongdoki Media reporting aduna China na Chinese Academy of Sciences amasung Stena Salaiba University of Rahunagi Makada Sri Lanka ki khathang basarukda remote satellite receiving ground station system amasangkat pagi wafam asi propose tawki hanapan ki Punjab province ki mikhal gi mang oina Pakistan ki spy safe singna security ki issue singda brief tawkre Pakistan ki politics ta yamna maru oiriba Punjab province ki mikhal ngangkhat na pangthopagi matang da government amasung apex court ki marakda mugna bagi phibam leiringai da inter services intelligence ISI amasung military intelligence MI gi head sing da Pakistan ki Supreme Court ki Chief Justice Umar Ata Bandial amasung atai top judge ani pung ahum hena una duna makhoida Pakistan hauzik mai urbe security issue sing matang da brief tawkre Express Tribune gi report matungina Pakistan ki spy chief sing amasung top judge sing marakda ni thawkapan mitta Chief Justice Bandial ki chamber da meeting atu pang thoki lebakas na mai urbe security ki issue ki matang da top spy master ani ISI ki chief lieutenant general Nadim Anjum amasung MI ki chief major general Wajid Assistant Chief Justice Bandial bo brief dawki an Express Tribune ki report atu da panki Election Commission of Pakistan ECP na Punjab Assembly ki mikhal yaithok na bawarip lawki badu lebak ki constitution ki sana kanglon ki mayoktani ana chief justice na lusing ba amadi Justice Morif Akhtar amasung Justice Izazul Ehsan Yabazas ahong ki bench aman April mari da lak thoki amadi magoina commission da province adugi mikhal me tara ga mari da pang thok na order tawge California gi Gurudwara da nongmai kap khiba ka mari lainana sik tara ga tarit phagat kre kumjal lisingani kungani thoi amasung lisingani kulhumdoi gi marakta Stockton amasung Sacramento da leiba sek laisang sing yauna California gi awang thangba lamdam da thokiba Masuting ki tawduk sing da sena bagi maralda police na arrival criminal syndicate sing da yawbani haiba sek nupa taraga taret phagat kre punisa thakiba law enforcement ki operation adu ningthauka pan mit loisin kibada agency na mafam kunda search warrant sing thabakoina pangthoki haina California ki attorney general Rob Bonta Yuba City ki police chief Brian Baker amasung Sutter County District Attorney Jennifer Dobin halau thoki Dobin hai ki madude amada local Sikh community ki members sing oiba syndicate ani nongoi kapa ki tawdok sing atu da siana ki
Makoy na kumza lising ani kun ganitoy ki Agasta Stoke Tranda laiba sek laisang amada miyoy mangha kapkhe amasung kumza lising ani kulumdoy ki Mas kulumdoy da Sacramento da laiba sek laisang amada miyoy ama kapkhe puna makoy na tongan ba mafam sina miyoy tara ka mathoy kapkhe bani. Sudan wathok army ka paramilitaries ka kuthok na ba hena kan khatkhe chanirom sikhe. Sudan da army ka paramilitaries ka gi marak da kuthok na rakhiba aduda miyoy chanirom na sikre amasung lising amaga sanipan sokre hostan sing ate gai thokre leba ka dugi konung city aduda amaga onsin aduna kam na rakhiba gi nabit umne gi matung ningthau ka ban mita medical supplies amasung sinsak phangkedre sayul ke sang na sakdi mun rakhiba amada lising ani kun ga mathoi kuwa mada sakdi paipen rakhiba Sudan gi general ani Sudan gi army chief general Abdel Hatta al Barhan amasung sati leiraba paramilitary Rapid Support Forces RSF Command Tauriba Bhaki Deputy Muhammad Hamdan Diagnostic Force Ingi Marakta Hingsa Adu Tholakibane United Nations Mission to Sudan Gimakok Volker Partisna Closed Door Session Amada Security Council da Yamdabada Myoy Chamaga Marfuga Manga Sikre Masung Ato Palising Amagasanipan Sokre Haike UN Security Council Mifum Aduki Matung Sudan UN Mission ki makok aduna pami sing thai ki piba madu yamna luri marmaduna madu ki matang da chap chaba haiba du yamna lu ai ki masigi mamang da ningthoka pan midda UN Secretary General Anthony Guterres na kuthok na ba party ani aduda kuthok na mai kap na balip na ba amukhan apel tau ki asok misam sing pusilak liba kartong gi hostel mapanda transfusion equipment intravenous provider masung atai maruiba supplies laisilaktre hana World Health Organization na hana warning tawrakre North Darfur State da Housing Tabak Tauriba Amatangar Hostel da Asok Miyoy Chama Kunhaga Taruk Pangde and Darfur Ginok Tamba Reason the International Medical Aid Organization Doctors Without Borders MSF Naike Housing Sudan ki konung Katungi Akoy with the Makwena Humanitarian Servicing People or talking a later Bagum Taure Hadangasi Lepakunamita Geneva the International Federation of Red Cross and Red Crescent Societies Napong Dokre Amazon Laibakasagi health system kai thakiba yabagi khudong thingai leire haina warning tawkre Khartoum da amasung akoi bada hausi tangkak asida humanitarian servicing piba oithokningai leitabagum tawre haibasi aseng bani haina AFRC ki Sudan gi delegation makok Farid Ayawarna Nairobi ki video link ki khutang da pawis da hairake tongan bo organization jing amasung thokwa jatana leiriba miyam dagi makoi ba lokthok pina ba apel kamarum lagli hana sumhak na makatan haike Halkiar ki matak sa tabat-tabat kahibasi humanitarian law amasong right to health sati na thugay ba amani amasong makoy na khudagta lep ka dabani ana World Health Organization ki wangagloy Margaret Harris na haike hostan sing da surgical capacity wat pana conflict ka sige ahan bapung ni fuga ni fanda miyoy tara ka mathoy makoy ki asaw pusing adudagi sikre ana Doctors Without Borders na haike sige pusing adu ki manung da Save the Children amasong Doctors Without Borders ki matungin na humanitarian mission sige medical amasong Atay supplies to Taukraba Darfur da Thangsun Bita UN World Food Program ki staff ahum su yaukre China ki trend meok na nabat tabana US tagi anti-ship missile zamri leiragani China na akiba pipa henggalakpa ki pipa meok na nabat kitamak Taiwan na US tagi land launch harpoon missile zamri leiragani hana Bloomberg News ki report na trade group amagi leader amadi isu asi ki maramda knowledge leiba miyoy khara paladun haire Pentagon April tarita Bargi Ming Pandana anti-ship missile zamri ki oiba $1 billion 1.17 ki contract amat lautho ki bagaloy na kulay singa dukum jali singa ni kun kamapan gi Mars phawa ki marungda mafung pana saba loy salagani hai ki bane Bloomberg ki report aduna Pentagon lautho liba ver adu Taiwan ni hai Pentagon gi maike de ki deal adu ki matang da hak thengna comment piu ya ki drabasu United States na Taiwan gi mathau ta bang aksel ka mari leina ba pothok sing Amadi servicing panganduna itat asibo mipan tang dana masa ngaktok sana bagi capability matik sana lehen bada mating pangtuna lagri haike kumzan singani kunda tawana boying asaba kang palda based over anti-ship missile sing military modernization ki thawang sing ki manung channa leina na plan tawri ana lauk thokrabane nakalamarum dana Russian President Putin na angak pamong da Ukraine frontline lamdam da koirakre Russia ki President Vladimir Putin na angak pamong da khangau dana Ukraine gi frontline region anida sangsin no koikre thawhosina maram oraka mafam sing atu dam hakil lanmi sina sathariba
international law gi wangwada sangsilapa crime sing adu yengsinba laklibra haina kim yamna akan bamongda yaningdeba phongdoktuna jai khre masigi mamangda Putin na Ukraine gi kha thangpa lamdam ama oiriba Kherson amasung Ukraine gi nongpok thangpa sarukta lairiba Luhansk lamdamda chatkani habigi matangda Kremlin gi maiketagi hana phongdorakpa laikhidre Luhansk amasung Kherson ariba mafam sing ase mamang gi September thada Russia na mafung phana khudum chanbamak natrabasu control tawba ngamle hana lak thokibane Kremlin gi sif na mang sahi lising ani kungani togi February thada Ukraine da lanmi phacinduna adungai malem gi ani subalanjau matungdagi khwadagi chawna moknabagi thawong ama satharkhibane Ukraine gi lanmi sina phongdorakhiba amada haujiksu Russian force na satharkhadab offensive khudimak maipakna mayukna bangamna na pasem sadon lai haige President Putin na Ukraine gi frontline region sing da lakpagi wafam adu lan namaram oiduna Russia gi lanmi sing sikhiba adugi matangda yangsinba lakpani haiba wafam adu Ukraine President Volodymyr Zelensky gi advisor Mikhailo Podolyak na kanayaning da phongdokhe ngasi Ukraine gi frontline region sing da Putin lakpagi wafam adu official oina biam khakhalakhraba matungda Ukrainian officials in the Pondorkiba Matungina Russia gi lanmis na Ukraine gi central market areas na sel kamarom kapselaki Kherson area da Russian force na sel kablakpada miyoitaruk soki haina supalle mamang zaida Ukraine lanmis na lebaka sigi awang thangba amasung kha thangba lamdam singda Russian lanmis singda akan ba attack sataduna mafam aduda gi takthoki housing maki ana Moscow gi lanmis na nobok thangba Ukraine gi mafam kharkhak da control tawduna laire Laivagani gi lanmi sigi merakta haujik yamna kana khuthongna riba mafam basi Ukraine gi nokpok thangba town am oriba Bakhmutane Russia na Ukraine da landarakhiba matamda ki ngasi phawbada mafam basta khwadagi matam sana muknaba madi lancha tatuna khwadagi inai tanaba mafam am oribane Pakistan da singkin thabada truck kun phumjenkhre Afghanistan ga lonaba awak nongsu Pakistan gi Torkham border town da yamna maru oiba highway amada singkin thabagi thodokda Afghanistan masa yamdrabada ani sekre amasung nifana sokre loinana truck kunsu phumjinkhre ana paugi sourcing haire ahingda yamna kanna nonglei nongsit tawbadagi ngasi ayu anganbada singkin thabagi thawdoga du thokibane thawdoga du gi matungda authority sing asiba haksang lokatna bhawana ki thawdoga du tamang tapagi sang atu yamna pak sauke amasung asoba machine sin natun rescue operation sathari an officers sing haike nakalamromdana China da mai chakpada miyoi kunthra gani thoi sikre China da hostel amasung factory ama mai chakpa ge thodok anida yamrabada miyoi kunthra gani thoi sikre amasung kana sokre an official oiba media ki report haire China Delhi ki report matungi ngasi numit chungba matung pung taragani thoi minute janghai ke tare chatpada paijin gi Phengtai district da leiba hostel ama mai chakhe maduda mi kun ga mathoi sikhi haire mai yedu nongthil pung amaga minute kunthra ga hudoida muthat pangam khi amasung nongthil pung ahum akhai phawba rescue operation chataduna patient humpodra mathoi hondokhe haire Atopa tawdok amatana China gi nongpok Zhejiang province gi Zhenhua city da factory ama mai chakpada miyoi taraga mathoi sikhi haire thawdok adu mari lena maral lai hana singna bami kharadi authority na fajin khre haire aroibeda content sing asigi markui ba pau khara asiba pau damjariba Manipur local news YouTube channel asedagi yangberiba punama padaga jari channel isana domda kanarbadi subscribe tawi business subscribe tawi ramoloinana like and share tawu sukawi ga nupna makpo amaghanna thaga jari